ꯃꯔꯛꯇꯗ ꯁꯤꯟꯊꯥ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩꯂꯩꯃ ꯅꯃꯥꯏꯔꯛꯄꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯔꯩ ꯀꯟꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯄꯤꯡꯀꯤ ꯇꯣꯡꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯁꯅꯥꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯤꯄꯥ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯍꯥꯏ ꯂꯩꯔꯥꯡꯇꯣꯟ, ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯦ, ꯏꯃꯥꯒꯤ ꯁꯝꯕꯨꯟꯁꯦ ꯑꯃꯨꯛꯇ ꯁꯦꯝꯃꯨ ꯂꯥꯎꯅꯦ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯕꯅꯤꯀꯣ ꯂꯩꯔꯥꯡꯇꯣꯟ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯌꯦꯅꯈꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯛꯏ꯫ ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯗꯤ ꯌꯦꯅꯈꯥꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ, ꯑꯩꯁꯦ ꯊꯦꯡꯈ꯭ꯔꯕꯅꯤ, ꯂꯨꯍꯣꯡꯕ ꯆꯠꯄꯒꯤꯅꯦ ꯃꯤ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯕꯅꯤꯀꯣ, ꯂꯥꯎ ꯌꯥꯝꯅ ꯊꯨꯅ ꯂꯥꯎꯀꯣ꯫ ꯏꯃꯥ, ꯑꯩꯒꯤ ꯈꯨꯠꯁꯦ ꯐꯠꯇꯤꯌꯦ, ꯂꯝ ꯇꯩꯔꯨꯕꯅꯦ, ꯏꯃꯥ ꯑꯗꯨꯝ ꯁꯦꯝꯃꯣ, ꯍꯅꯨꯕꯤꯅꯕꯨ ꯀꯌꯥꯝ ꯀꯦꯅ ꯆꯠꯀꯦ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯍꯥꯏ, ꯑꯩꯅ ꯐꯖꯅ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯅꯃꯥꯏꯅꯤꯅꯦ, ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯃꯥꯁꯦ ꯐꯖꯗ꯭ꯔꯥꯅ ꯍꯥꯏꯅꯗꯧꯔꯤꯕꯅꯤꯅꯦ, ꯃꯁꯤꯗꯤꯕ꯫ ꯂꯩꯔꯥꯡꯇꯣꯟꯗꯨ ꯃꯃꯥꯒꯤ ꯃꯁꯝꯗꯨ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯏꯃꯥ, ꯁꯦ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ, ꯑꯗꯣ ꯏꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯇꯣ ꯌꯥꯝꯃꯟꯈ꯭ꯔꯦ, ꯈꯔ ꯂꯧꯊꯣꯛꯍꯧꯔꯣ꯫ ꯅꯪꯅ ꯈꯪꯄꯣꯟꯇꯦꯅꯦ, ꯃꯄꯥꯟ ꯊꯣꯛꯇꯕꯤꯁꯤꯗꯤ, ꯌꯨꯝꯁꯤꯗꯒꯤꯅꯦ ꯍꯦꯟꯇꯣꯛꯑꯝꯒꯅꯨ, ꯏꯃꯥ ꯊꯦꯡꯉꯦꯀꯣ, ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯔꯩꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯏꯕꯣꯍꯜ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟ, ꯏꯃꯥꯗꯤ ꯆꯠꯈ꯭ꯔꯕꯣ? ꯇꯥꯆꯧ ꯆꯠꯈ꯭ꯔꯦ, ꯑꯗꯣ ꯏꯃꯥꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯇꯥꯆꯧ? ꯏꯃꯥꯗꯒꯤ ꯁꯦꯟ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯏꯆꯟꯒꯤ ꯁꯦꯜ ꯂꯩꯔꯕꯗꯤ ꯈꯔ ꯄꯤꯔꯛꯑꯣ, ꯅꯪ ꯇꯥꯆꯧꯅ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦ ꯏꯆꯟ꯫ ꯇꯥꯆꯧ ꯁꯤꯡꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ, ꯑꯗꯣ ꯇꯥꯆꯧ ꯏꯅꯝꯃ ꯑꯃ ꯄꯨꯁꯤꯜꯂꯛꯑꯣ, ꯑꯩ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦꯕ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯔꯒꯦ? ꯅꯪꯅ ꯋꯥꯔꯒ ꯏꯃꯥꯗ ꯊꯣꯡꯉꯣꯅ ꯍꯥꯏꯌꯨ꯫ ꯑꯁ ꯇꯥꯆꯧ, ꯏꯃꯥꯗ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯣꯏ, ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯗꯤꯅꯦ, ꯆꯥꯛ ꯆꯥꯕ꯭ꯔꯥ ꯏꯃꯥꯒꯤ ꯈꯗꯥꯡ ꯈꯣꯟꯊꯤ ꯆꯥꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯇꯥꯆꯧ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤꯗꯤ ꯃꯥꯏꯒꯤ ꯃꯅꯝꯃ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯝꯃ ꯑꯃ ꯄꯨꯁꯤꯜꯂꯛꯑꯣꯕ ꯀꯣ ꯇꯥꯆꯧ, ꯁꯦꯕ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡꯅ ꯇꯣꯏꯅ ꯃꯕꯨꯡꯗ ꯀꯦꯁꯟ ꯅꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯣꯍꯜꯅ ꯃꯆꯟꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ, ꯅꯪ ꯂꯣꯏꯅ ꯍꯦꯛ ꯁꯤꯟꯕꯤꯔꯣꯀꯣ, ꯍꯩꯅꯨ ꯇꯔꯦꯡ ꯁꯤꯗꯤꯕ꯫ ꯇꯥꯆꯧ ꯆꯠꯂꯨꯈꯤꯒꯦ ꯀꯣ, ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯂꯩꯔꯥꯡꯇꯣꯟꯅ ꯃꯕꯨꯡꯗ ꯁꯦꯟ ꯈꯔ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ ꯍꯣꯔꯦꯟꯏꯅꯝꯃ ꯄꯨꯁꯤꯜꯂꯛꯎꯀꯣ ꯀꯣ ꯇꯥꯆꯧ꯫ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯩ꯫ ꯏꯕꯣꯍꯜꯅ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅ ꯏꯕꯣꯍꯜꯗꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯑꯏꯪꯕꯤ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯏꯪꯕꯤ ꯏꯪ ꯇꯞꯆꯕꯤ, ꯃꯤꯗ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯉꯝꯖꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯏꯪꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯕꯤꯔꯛꯂꯤꯁꯤꯕꯣ? ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯏꯪꯕꯤ ꯁꯥꯎꯅꯨꯀꯣ, ꯏꯆꯟꯅꯨꯄꯤ ꯃꯉꯥꯎ ꯊꯤꯕꯤ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯆꯟꯅ ꯉꯁꯤ ꯃꯅꯝꯃ ꯄꯨꯔꯛꯇꯕ ꯌꯥꯔꯣꯏꯅ ꯍꯥꯏꯍꯧꯋꯤ꯫ ꯀꯝꯗꯧꯁꯦꯕ ꯉꯁꯤꯗꯤ ꯃꯥꯟꯖ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯈꯣꯡꯗꯣꯏ ꯍꯨꯟꯕꯤꯔꯣ ꯏꯁꯥꯅꯧ꯫ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯑꯦꯛꯇꯤꯡꯒ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯏꯪꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯇꯥꯏꯕꯣꯍꯜ, ꯃꯇꯝ ꯆꯥꯗ꯭ꯔꯤꯗ, ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯌꯦ꯫ ꯑꯏꯪꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯣꯍꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯕꯣꯍꯜ, ꯑꯩꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯅꯪꯒꯤ ꯏꯃꯥꯅ ꯑꯩꯕు ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯂꯣꯏꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯂꯥꯏꯔꯔꯦ꯫ ꯑꯏꯪꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ?
ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯁꯦ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ? ꯂꯨꯍꯣꯡꯂꯒ ꯂꯩꯗꯣꯏꯁꯦ ꯏꯃꯥꯒ ꯅꯠꯇꯦ, ꯑꯩꯒ ꯅꯪꯒꯅꯦ. ꯑꯗꯨꯒꯤꯗꯤ ꯅꯪ ꯋꯥꯈꯜ ꯀꯩꯝꯇ ꯈꯟꯖꯤꯟꯒꯅꯨ. ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯌꯦ ꯑꯏꯪꯕꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯂꯩꯔꯥꯡꯇꯣꯟꯗꯤ ꯃꯕꯨꯡꯅ ꯑꯏꯪꯕꯤ ꯄꯨꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯏꯁꯧꯁꯨ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ꯫ ꯂꯣꯏꯔꯦꯗꯅ, ꯂꯣꯏꯔꯦ, ꯄꯪꯂꯣꯏ ꯂꯣꯏꯔꯦ꯫ ꯂꯨꯈꯥꯕꯤ ꯃꯆꯥ, ꯄꯤꯇꯠ ꯄꯥꯇꯠꯄ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯦ꯫ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯇꯥꯡꯂꯕ꯭ꯔꯥꯅ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯃꯥꯏꯁꯦ ꯊꯥꯡꯇꯨꯛꯂꯒ ꯆꯠꯄ ꯉꯝꯂꯣꯏꯗꯣꯔꯦ꯫ ꯑꯏꯪꯕꯤꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ, ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯏꯪꯕꯤꯅ ꯏꯕꯣꯍꯜꯗ ꯍꯥꯏꯔꯛꯏ, ꯇꯥ ꯏꯕꯣꯍꯜ, ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯀꯔꯤꯅꯣ ꯑꯏꯪꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯂꯩꯔꯥꯡꯇꯣꯟ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯏꯅꯝꯃꯁꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯖꯩꯌꯦ꯫ ꯇꯥꯆꯧꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ꯫ ꯑꯏꯪꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯏꯕꯣꯍꯜ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯏ, ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯕꯨ ꯏꯀꯥꯏꯕ ꯑꯃꯠꯇꯒ ꯈꯪꯗ꯭ꯔꯕꯣ? ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯀꯣ ꯏꯃꯥ꯫ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯅꯣꯡꯃꯇ ꯃꯃꯥꯒꯤ ꯆꯤꯡꯊꯛꯇ ꯈꯨꯝꯗꯕ ꯏꯆꯥꯁꯦ ꯉꯁꯤꯗ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯣꯛꯄ ꯇꯧꯕꯤꯈ꯭ꯔꯣ꯫ ꯈꯔ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯕꯅ ꯑꯏꯪꯕꯤ ꯑꯗꯨ ꯏꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯗꯤ ꯄꯥꯝꯗꯁꯨ ꯄꯥꯝꯗꯅ ꯑꯏꯪꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯎꯟꯄꯣꯠ ꯎꯠꯂꯛꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯊꯤꯅ ꯊꯤꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ ꯏꯔꯨꯖꯔꯨꯔꯣ, ꯅꯃꯣꯛ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯖꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯍꯥꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯁꯜꯂꯛꯏꯕꯅꯤꯅꯦ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯏꯪꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯩꯔꯤ ꯃꯈꯩꯗꯤꯅꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯂꯣꯏꯗꯕꯅꯤꯀꯣ, ꯈꯪꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ꯫ ꯏꯅꯝꯃ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯆꯥꯔꯁꯤ ꯏꯅꯝꯃ꯫ ꯂꯣꯏꯔꯦ ꯏꯆꯟ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯏꯅꯝꯃꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ꯫ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯨꯛ ꯐꯥꯎꯕ ꯆꯥꯖꯔꯛꯇ꯭ꯔꯤꯌꯦ ꯏꯅꯝꯃ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯁꯅꯥꯔꯩꯗꯨ ꯆꯪꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯩ, ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯧ ꯅꯪꯅ ꯍꯥꯟꯅ ꯆꯥꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯌꯨꯝꯗꯒꯤ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ, ꯈꯪꯗ꯭ꯔꯦꯕ꯫ ꯀꯔꯤꯅꯣ ꯏꯃꯥ? ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯆꯥꯛ ꯂꯥꯝꯃꯁꯨ ꯏꯃꯥ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯀꯩꯝꯇ ꯆꯥꯗꯕꯤ ꯂꯩꯌꯨ ꯍꯥꯏꯔꯣ? ꯃꯗꯨꯒꯤ ꯋꯥꯗꯣ ꯊꯥꯏꯅꯒꯤ ꯋꯥꯅꯤ꯫ ꯏꯃꯥ, ꯃꯈꯥꯔꯣꯝꯒꯤ ꯏꯗꯣꯝꯆꯥ ꯆꯥꯛ ꯍꯦꯛ ꯊꯣꯡꯕ ꯂꯣꯏꯕꯒ ꯆꯥꯛ ꯑꯗꯨꯝ ꯆꯥꯔꯤ, ꯑꯗꯨ ꯀꯅꯥꯝꯇꯅ ꯀꯩꯝ ꯍꯥꯏꯅꯗꯦꯀꯣ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯆꯤꯡꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯅꯪ ꯆꯩ ꯆꯥꯒꯦꯔꯣ? ꯆꯩ ꯆꯥꯒꯦꯔꯣ? ꯑꯉꯥꯡꯅꯤ ꯏꯌꯥꯎꯗꯤ ꯌꯥꯎꯔꯗꯅ ꯑꯁꯤꯒꯤ ꯃꯧ ꯃꯄꯥꯝꯗꯒꯤ ꯀꯔꯤꯃꯠꯇ ꯎꯠꯂꯛꯇꯕꯤ, ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯤꯁꯤꯅ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯏꯪꯕꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ, ꯈꯨꯝꯕꯁꯨ ꯉꯝꯖꯔꯝꯗꯦ꯫ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯁꯨ ꯑꯗꯨꯝ ꯆꯦꯟꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯩꯔꯥꯡꯇꯣꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯩꯔꯥꯡꯇꯣꯟꯅ ꯃꯃꯥꯗ ꯋꯥ ꯑꯃꯨꯛ ꯈꯨꯝꯒꯦ ꯇꯧꯕꯗ ꯑꯏꯪꯕꯤꯅ ꯈꯥꯝꯂꯝꯃꯤ꯫ ꯁꯅꯥꯔꯩꯗꯤ ꯑꯏꯪꯕꯤꯅ ꯀꯞꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅꯅꯦ ꯋꯥ ꯑꯃꯈꯛ ꯍꯥꯏꯕꯒꯤꯅꯤꯅꯦ ꯅꯪꯅ ꯃꯁꯤꯗ ꯀꯞꯇꯅ ꯑꯃꯨꯛ ꯇꯧꯔꯤꯕꯁꯦ꯫ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏꯅꯦ, ꯆꯥꯂꯨꯛ ꯃꯆꯤꯗꯨꯗꯅꯦ ꯀꯞꯂꯤꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ꯫ ꯀꯔꯤ ꯊꯣꯛꯏꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯑꯏꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯄꯤ ꯅꯧꯕ ꯑꯃꯗꯤ ꯃꯤꯒꯤ ꯈꯟꯅꯕ ꯆꯩꯅꯕ ꯄꯥꯝꯖꯗꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯏꯅꯝꯃ, ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ, ꯑꯩꯈꯣꯏ ꯏꯃꯥꯗꯤꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯑꯕꯅꯦ, ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯏꯅꯝꯃ, ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯗ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯕꯨ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨ ꯇꯥꯛꯄꯤꯕꯅꯤ ꯈꯜꯂꯦ ꯏꯆꯟ꯫ ꯑꯏꯪꯕꯤ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯏꯕꯣꯍꯜꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯅꯨꯃꯤꯠ ꯇꯥꯔꯕ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯀꯔꯤꯃꯠꯇ ꯈꯪꯖꯔꯝꯗꯦ꯫ ꯑꯏꯪꯕꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤꯝꯇ ꯍꯥꯏꯖꯔꯝꯗꯦ꯫
Asumna matam kharasu hokirami noma ayu amada ayingbina sumangda lamtairingayda Sarei tumba hogolaklami. Hey! Ay tholakliba udro! Namitubu karumda pange. Nayumdagi karimata takpita biraktrabnina ahal lamana yahaurakpada nurasabu thengnabase numittugi maipa oi haibase takpita biraktrabanina khanglamnaroine. Kari thoi thadana tawjaribano. Ngayaki matungda saktu loiraduna. Ima, sak loire chanaba lakpiro. Yare nangna haidrabasu ai khangi. Sidagine yamna thuna thoko haidibasiniko. Sarei do sak chanaba sanglak ami. Sak saji hairamdaga sakti thangdoklamdribase karigino. Tanja aduda ibohalsu sakhumda sanglak ami mamana nganglaga lairambado aduda. Kaidorege ima? Sakhumsida amu isau langlaga lairamisibo. Achauba, nang ngasidi thabak satrabro? Satre ima. Ngasidi akhoi puna loina potharasena hainare. Yengoi, nangi nupisina tawribase. Sak sarula uwana hairamlaga sak thangdoklamdribani. Manengi seba tawningdebise nang khara hayu. As, ima, adugibu waoina kok thangdoklaga saraga loirabasida waoina hek tawi. Ai thangdorage. As, aina hairibase nangi nupi masing kanbagi wani ne ha. Tawdraba yadraba thabak nina ne. Haise, khanglabro nangbo. Iwal nu mamago onsinaba tanduna tumina dum laikre tanja aduda ayingbidu changlaklami. Ima, ai sak thangdoklarge. Hai, nang ngasaidagi kaidorraga lairuge. Sai waidane thabak phabiga sarakanu. Ikut pali ko. Ayingbi, aigi sakto thangdoro. Ai itau gida thaba ama chaluge ngasidi. Hoi, makhoi tamacho. Sarei na zariba zaktuda samama yaurami madu ubada yamna saukre mahak. Hai, mau, nangna tawribase karino? Masi nangna tawge yang tawribra ha? Kaidobu yaurage ima, namongna kari soikrage. Aigi jingtaktaga khumba saradana noi namana paduna sumaina ahalamanda ngangbuda khummu haibro. Ibohaldu ngasaidagi tuminna lairambani adubu mahak yamna sauna mamada wa hairei. Karino ima? Imana khalisibo fajana haiba yadrabo. Ma atopa minati ima aigi nupine. Imagina namong nupi. Makhoi tacho nang thabak sakani haibado chapiriro. Lekai mamangsida yamna kanna wa ngangbado ai ikaijege. Lairang to makhoigi yumda wa kanna kangna ngangnabaduda changlaklami. Yengkose chang maraksidane asuk samkhraba samse yarumlibasini. Asibu aina ngangningdana ngangbro ha? Haujikti nangsu namagi singthaktaga khummabadine noi. Kaidoba yaurage asukana ngangnarisibo. Inama kaidorage imana mukhanaba haraklira. Kem tawdeda ichen. Ima samdo uhaudre soikibane matungdadi soidanaba honajarage namongna ngakpiyo. Karigi ngakpiba sigi sa injang sijne noikine napamgi imungtida pijaru chalo. Kari thoena tawja saino. Nangdine aigi ima oibadane matik chade. Nang laurubadagi isasiju mangledana. Nangdane yumsidagine thadokdana thuna sapikro. Ima kaino nangna haribo wadubo nangbu ngawrabo. Inamana ngasi phawba yumasigi kainaba kari tawkrage. Yungi kainaba yaba wa kari ngangkrage. Ayingbiti tumina kaptuna laijari ibohaldi mamitagi ikarabani. Hai angang, nangna kari khange. Ma lakpasidagine aise lekai mimangmangdane thokpa ngamdrabani. Ma lakpadagi karibu yaurake. Mayumdagi awungpot yaudana luhonglakpro. Mabu ha? Aibu miyamangda yoliba natro. Yengjaru chalo. Migi maungnane karamna lai haibado. Asi hairaduna kapsinarami. Imana nahar makhaidagi ayingbibu pamdriba sauriba maramsidi magi aun amu amata tamaktabagi maramsinanidana duk yamna puchen pikpa aigini imane haibada hainingde asibada pubasu yaroidaba lan kharigidamakta ayingbi kaptuna hairei makhoi tamacho imana haribu wafamse asumma ngangtane aina maram oiraga nakhoi punamapu
ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯅꯝꯃ ꯅꯪ ꯀꯩꯗꯧꯕꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯆꯠꯀꯗꯕꯗꯤ ꯏꯃꯥꯅꯦ ꯑꯌꯤꯡꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯅꯊꯟꯇ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯄꯨꯟꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏ ꯑꯆꯧꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯅꯨꯄꯤ ꯑꯁꯦ ꯆꯠꯔꯝꯈ꯭ꯔꯣ 이마는 이몽 누피 머싹 파자바 센 바이비 아마가 쌍을 루홍라가 로이래 이마 아이디 아랑아랑다 깔락대 아생모 누시바 탐모이 생비 북젠 짜우비 너몽 누피 아잉비 카타기니 아세 하두나 자게 더위 레랑도나 감도나 하이레 따죠 이나마 나코이 자키누오 나코이나 자크라바디 아이 카나가 레오도이노 이전 이마가 레요 따죠 이나마 아이술라케 ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ ꯅꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯏꯃꯥꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁꯦꯟꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯅꯤ ꯃꯔꯨ ꯍꯦꯟꯅꯁꯨ ꯑꯣꯏꯕꯅꯤ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯑꯁꯨꯝꯅ ꯂꯩꯔꯥꯡꯇꯣꯟꯁꯨ ꯂꯩꯍꯧ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯥꯝꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯅꯕ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯁꯦꯟ ꯇꯕꯨꯜ ꯃꯌꯥꯝ ꯑꯃ ꯋꯥꯡꯅ ꯄꯥꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯁꯦꯕꯥ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯁꯅꯥꯔꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯥꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯕꯨ ꯅꯨꯡꯁꯤꯅ ꯁꯣꯜꯂꯝꯃꯤ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯕꯔꯥꯗ ꯂꯩꯗꯨꯅ ꯏꯕꯣꯍꯜꯅ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯑꯔꯪ ꯑꯔꯥꯛꯇ ꯁꯦꯟ ꯊꯨꯝꯗ ꯀꯥ ꯍꯦꯟꯅ ꯃꯤꯇꯥꯔꯨꯕ ꯁꯔꯩ ꯀꯟꯕ ꯃꯅꯦꯝ ꯑꯣꯏꯔꯨꯕ ꯁꯅꯥꯔꯩꯗꯤ ꯄꯨꯟꯁꯤ ꯂꯣꯏꯔꯝꯗꯥꯏ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯁꯤꯈꯤ